State government ki record ta Haokip Reserved Forest Kouba Amata Leite Haina leingak ki mari leinaba authority na Paokhum Pirakkhibabu Ibudhou Thangjing Seva Mandal Moirang amasung Committee on Protection and Preservation of Historical Rights of Koubru and Thangjing Hill Ranges na Apenba Phongdorakli hiram asigi matangda Ibudhou Thangjing Seva Mandal amasung Committee ki Secretary sing na khutyak piduna thadorakpa cherol amana hai ukha loikhai gi chief ni haizaba mioy amana Thangjing tingsang asi Haokip Reserved Forest ki manung chanba maramda kana amata na khut thingzilakpa yaroi haina wafam haiba wafam madugi mayokta state government na Pirakkhiba Paokhum madu yamna maram chaba amane leingak asigi mari leinaba authority na rule natraga ek amata gi makhada Haokip Reserved Forest Kouba record amata state government ta Leite Haina Paokhum Pirakkhibabu awangba thakta ikai khumdaba utle Thangjing ching asi Manipur ge lining laishon ga yamna naknaba amasung asengba laifam len amane Moirang kang lairol gi tatna thana yadraba mafam ase Historical Monuments and Archaeological Sites and Revenge Act 1976 ki makhada protected site ama oina lauthokhrabane maitai mitai singi senglaba laifam len asibu thengkhang kaya rakta ayet apan pirakpa amadi yet khai thingai bana jingba kaya tawrakpa ase tasengna laibak thibani haina cherolasina makha tarakle